Ngarang numidang uripok sorbon tinggal lagi arambai tenggol gi maru ebe tenggol asem kanan yauna polis na tenggol mangabu uripok ki ibon tosna girls higher secondary school ga thangna laiba oil pump maya dagi fakiba thaudoki matang danga si numidang police control room dagi thorokpa serol na hai asem kanan bu imphal da CBI na phabani mahak manipuri police department da March 2025 ta service dagi terminate tawdringai gi mamang da head constable oina thabuk torami mahak pu phari basic cross border arm smuggling yauna tongan ba criminal activity sing da senabadagi phabani mahakpu phabagi maram singi manungda unlawful activity sing da senaba amasung mahakki mathakta criminal case sing register tobadagi phabani mahak phakibadagi ngarang numidang dagi tampakki mafam singda tawrakpa protest na era pon pire adu police amasung security force na phibam asi control tawre haina phongdoragli Arambai tenggol gi army chief asem kanan amadi mahakal loina ba mioi mari CBI ne phajin ki babu athuba matam da condition yaw den thadu kadabani haiduna arambai tenggol na kauki ba jeren strike na si ahuba numita security force amadi khongjing loising gi marak te yamna sauna muk na khre khongjing loising atu tan khaine ba hona ba security force ki mai kai gi masing thingam drabati ar gas mok bom kaya kaptura tan khaine ba hona ki khosauna ba khongjing loising gi mai kai gi security force ki thawung adu yaning da ba phongdok tuna nung na paukhum pira ki ngasi ti dim lambi paring ki mafam kaya da miyam na thorak tuna jeren strike asi bu saugal aduna lambi tingki airport pana laying deba karma amadi emergency servicing gi oina di athing ba amata pikide lambi thinglam liba khongjing loising adu takthok pangam tabadagi main road ta tiar gas mok bom kapadagi hendorak tuna leirak kulak amadi yumlak ta phabu kapsin ki kaisampat hodam leirak mapada khonging singsil libasing tangkhaina ba security force na yumlak ta tiar gas kapsil lakpada masagi yumda thongal da leptun leijaba kaisampat konjing hazari lekai da class 7 tamak tam leba huidrom anis sahi tarag ni thoi abok huidrom monis khongi saruk ta tiar gas sel panbadagi phibam thina sokre soklaba anis rims hospital da leng sathari tiar gas sel na panbadagi soklaba anis ki khongdom bitat khre makhata na khongbisu taklaba yai hairi ngasi numidang rims hospital da operation tawragani haina pawasina makatari CBI ne phajin ki arambai tenggol gi army chief asem kanan amadi mahakka loinaba mi mari pu phajin ki adu athuba matam da condition amata yaudana thadok kadabani haiduna sangsin ki bajanen strike indo Burma road paringi moirangkhum singja mai yumnam laikai yauna atopa singja mai gi mafam sing kakwa kanchipur gi mafam sing da lambi da mai thadun khongjing singsin ki kongba paring ayang pali wangkhai chekon nongmai bung porom pat lamrong khurai sangak pham mantri pukhi thangmai ban uripo kangsup road paring sagolban paring mayai lambi da sujenen strike mapung phana sathaki ngasi numidang meram sekon traffic point mapa da mai kai ohum gi masing yam laba miyam thorak tuna lambi da mai thaduna khongjing singsin khre khongjang adubu CBI na hai manipur gi violence da kanan chen badagi phabani ngarang numidang security force na arambai tenggol gi army chief kanan phajin khraba matung makha taba investigation gi damak tanga se pung mapan gi minute taraga mangarum chatpa matam da indigo flight ta tungdun guwahati da CBI gi akhanna ba security gi oba section thorang lorba matung da pukhre arambai tenggol gi army chief kanan galoina na security force na phajin khiba mioi mari police na thadokre hairi nakala marom da manipur gi ruling amadi opposition gi party sing gi leiribe MLA sing nangarak security force na arambai tenggol loi sing phajin khiba adu gi matang da leibak miyam yauna kari gi damak ta phajin khiba no amadi security force na phajin khiba tenggol loi sing adu thadok haina mari lena authority mai kai gi taksin khiba adu ga mari lena na Central Bureau of Investigation CBI AT gi army chief kanan manipur thokliba crisis asida yamna sawna senaba mioi amani maram aduna mahaku CBI na phabani haina phongdoragli CBI na thadorpa serol amada manipur thokliba crisis asida tongan ba criminal activity kaya sathabagi maralda Kananbu CBI ne phajin khibani manipur thokliba violence asiga mari lena na Supreme Court of India na thijinna ba khangalakpagi matung ina kanan gi case asibu CBI na paibani manipur asida wediba law and order gi pima masina maram oiraga manipuri violence ka mari lena ba case sing guwahati da sathana ba khangan kiba laikre maram aduna CBI na phajin khaba arambai tenggol gi army chief kanan makhata na investigation sathana bagi damak tanga si ayuk guwahati da puduna makhata na police remand lawthana bagi damak ta mari lena ba court ta puthokani hairi panbai abadi ngarang numidang security force na arambai tenggol gi army chief phajin khaba matung mahak condition amata yaudana thadok kadabani kuki narco terrorist na manipuri thugaina ba mitei miyam da landarak padagi tangai fadana afang ba khulai paiduna manipuri kai be aro haina siba changba khangdana hotna rakhiba arambai tenggol loi singna India lengak na khulai thadok tuna wari sanatuna lamdam asida ingta panjilakna bagi pandam da khangalakhiba adubu ikai khumna bu tuna arambai tenggol loi singna khulai thadokre matung kari gi damakta India lengak ki makha da leiriba security force ni AT gi army chief yauna mioi manga kari gi damakta phajin khibano makoi ba thubu matam na thadok kadabani haina lebak miyam na ngarang numidang dagi makhal makha kaya gi kan ba khongjing sing changsin tuna lakhibani
ngarang numidang Arambai Tengul ki army chief Cheif Kanan amadi mahakaloi na Tenguloi mari security force na fazin ki adugi matung thangnaba mikup tegi hauduna security force na fazin kraba eti gi Tenguloi sing bu condition amata yaudun thadoka dabani haina ngarang numidang dagi hauduna tongan ba kan bakung jeng kaya sangsilengai serak asitanga si all political party ki leiriba MLA sing na security force na fazin ki ba Arambai Tenguloi manga adugi matang da Manipuri governor ga unaduna wari sanakre ngarang ayuk pun krama tiram ta matam de BJP ge MLA kun MPP ge MLA ani amadi Congress party ge MLA hum pun MLA kun ga mangana Manipuri governor Ajoy Kumar Bala ga unakibani ngasi unabadu de BJP party ge member oibata na Manipuri state assembly ge speaker TS Satyabata TS Biswajit Y Kemsan TS Radhesyam Tis Robindro K Robindro L Ramesur KS Ibomsa SKB Devi S Premsan TS Basanta S Ranjal L Susindro Karamsiam S Rajan NPP ge MLA Nurul Hasan TS Loken M Ramesur amadi opposition party Congress MLA ge TS Lokeswar amadi Surja Kumar Okramni masing amna all political party ge MLA sing governor unadun wari sana ki ba aduda hauzik leibaki oiriba phibam asida security force na phibam matam na yadaba de gitangai phadana khutta khulai pai ki ba Arambai Tengul gi mioi sing security force na phajin ki ba asi maram sa de sahi ni hanjalaklaba Manipur gi irang asibul laksin dunam hausa gi punsi de india lenga na tongan ba kongtang kaya pai khatuna ing tappa hanjalakna ba hotna rengai cherak asida security force na thakiba thawung adu yaning de haina su governor da phungdokhi hairi Arambai Tengul na ngasi phawde india lenga ki mayuk thabak tawkhiba leite india gi ngamkhai amadi Manipur gi ngamkhai ngaknu bagi damang tangai phadana kulai pai ki bari madu sulenga na hairak padagi isana yana pithokrabani haina Arambai Tengul Kairau Kendro Unit 29 Commander Moirangthem Soni na pongdorakli wafama singarang sibai ni phajan kiba Arambai Tengul gi army se Cheif Kanan amadi Tenguloi mari condition amata yaudun thadukadabani haiduna kaukiba numit 30 gi general strike saugal aduna Kansipur da laiba Manipuri University gate mamang da satharamba khongjing da pawmi singa unakiba da pongdorakibani Soni na makata na hainga si MLA sing na Manipuri gi governor unaru matung pawmi sing da pongdorakiba wafam da Arambai Tengul gi Tenguloi sing masa gi atatai tahannabu gi mawong ama honaragliba si peningai wide aikoi gi wakat pham oigador be MLA sing na laingak semba namdana leiba si athuba matam da laingak sembiu phajin kiba army chief amadi Tenguloi sing athuba matam da condition amata yaudun thadukadabani karigumba thadurak trabadi makata na akhanba khungjang kaya leibak miyam ga loina na eti na sangsilakani haiki sahi ani gi mamang da gi Kuki militant organization ga su extension gi batang da India lenga ka wari sanadana lakiba adu hayeng Kuki militant organization ga su extension gi batang da wari sanana ba sem saba namak loire hairi Kuki militant organization ga India lenga ka wari sanana ba Ministry of Home Affairs na paikalagli ba thabuk sing asigi matang da India lenga ki senior officer amana di Hindu da phongdorak bu wafam amagi matung ina sahi ani gi matung da suga mari leina na wari sanaga dori ba asida India lenga ki maikai digi sapsa ba su gi leiriba ground rule gi makana nakal ani gi marak to wari sanaga da bani haina akan ba firep lai hairiba framework asigi makada wari sananaba adu sathadrabadi political solution am adu propangam loi haina sulenga ki maikai digi yamna sauna firep loduna leiri asigi mathakta MISA gi maikai digi mitai taba area sing da Kuki militant sing na hajinduna leiriba camp sing adu lauthok na Kuki militant organization sing da kanghan ba laikre hayeng Kuki militant organization sing na su extension ga mari lenu wari sanaba adu da Ministry of Home Affairs ka maikai digi notice advisor AK Mr amadi IB gi makok thongba official sing na mahut chingani hairi haukiba sahi 2023 gi May 3 dagi lamdam asidagi thokliba Manipuri crisis asigi mamang de India lenga ka suspension of operation su gi matang da wari sanaduna lakiba aduna Kuki militant organization sing na Manipuri gi manung da Kuki sing gi autonomous territorial council gi demand tawduna lakibani adu 2023 gi May 3 dagi hawrakiba irang asigi matam kaya gi mamang dagi Kuki militant organization sing na tantuna lakiba demand adu hongdoktuna Kuki sing gi oiba separate administration gi demand India lenga taksin tuna lakibani security force na garai medang eti gi mi ang phajing khaba matung Manipur amuk han na yamna saung irang thoklagli sahi ani hen na Manipur thokle irang asina maram oiduna matam sangna miyam na wawa kaya nang haliba sigi matang da leiba sigi prime minister Narendra Modi na thoidokna lumna lauduna Manipuri crisis asibu loisin na hona de haina Indian National Congress ki general secretary Joyram Ramesh na phongdorali Joyram Ramesh nam haki official X account da thadurak warol amada hauki pungkun mari asida Manipur da thokliba violence asina maram oidun Imphal West Imphal East Tawbal Kaksing amadi Bishnupur district miyam na awaba khutungsa taba kaya mayok nari Arambai Tengul gi luching ba ama security force na phajin kibadagi thorak hingsa gi oiba thodok wathok sing asisu laksin na ba mari linaba district administration gi maikai degi
BST BPN yauna mobile data amadi internet service na singba tingbagi thabuk lokatre haukiba 2022 gi February da pangthokiba Manipur State Assembly election da majority pangnabagi damakta BJP na makal makha kaya gi thausil amadi thorang sing paikhat ki majority pangduna BJP gi lengak pairak patha tharaga manga phadringi 2023 gi May 3 dagi Manipur da mai chak tuna kan be irang horaki hairiba inang isda mara laijadra pikliba angang yauna nupi amadi nupa sing kaya laikhidre mi kaya amana ngasi phawba mayum mai kai thadok tuna lanjena tun leiri irang asta miyam gi lai khurumpham oiriba mpham kaya sumang takhankhri Manipur thokli irang asi ga mari lenin miyoi ahumna saba commissioner inquiry sa thanabagi damakta India lenga ki mai kai dagi 2023 gi June mari da sem ki atubu hairiba inquiry committee adu gi report pisin bagi matam tangka kaya thokna lenga ki mai kai dagi sengdok tuna lakhiba adu sahi asigi November 10 phawba makhata na sangdokre 2023 gi August amada Supreme Court of India na Manipur da constitutional machinery sing breakdown tawre haina phongdoki basu laikhrabani Manipur thokli irang asi home minister Amit Shah sa tuni exentre adu ngasi phawba Manipur dagi lakpa mi amata ga prime minister Narendra Modi na unaduna tumina wangang dana leiri Manipur thokli irang asi bu matam adu gi BJP lenga na laksinduna mahausa gumna tangdu leita ba hanjin hanbang amdre haina Manipur president run thamna na ba Congress party na taksinduna lakhi Congress party na matam dugi chief minister N Biren gi mathakta no confidence motion thangat na ba sem sakhi Congress na pekhalaki bu khumthang sing adu maram hoire N Biren chief minister gi pham thadoki madugi matung February 13 de India lenga na president run thamduna honarbasu Manipuri crisis asibu laksinduna mahausa gi punsi da hanjil hannaba ngamdre prime minister Narendra Modi na sahi ani hanjilaklaba phawba Manipur gi miyam na awaba khangli ba si tasin usinadana malema sida leiri ba tongan balebak sing da koicha chatuna leiri haina prime minister Narendra Modi gi mathakta Joyram Ramesh na penda bu phongrak ligi